ꯀꯥꯂꯤ ꯄꯨꯖꯥꯁꯦ ꯉꯁꯤ ꯀꯥꯂꯤ ꯄꯨꯖꯥꯁꯦ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯅꯥꯌꯦꯛ ꯇꯧꯗꯅ ꯃꯩꯔꯥꯁꯦ ꯃꯇꯝ ꯀꯠꯄ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯑꯇꯩꯗꯤ ꯑꯇꯩ ꯀꯔꯤꯝ ꯍꯥꯏꯔꯣꯏꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯡꯃꯩꯁꯤꯅ ꯁꯤꯒꯤ ꯗꯤꯌꯥꯁꯤꯅ ꯉꯥꯜꯂꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯉꯥꯟꯃꯤꯟꯅꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯋꯥ ꯑꯃꯠꯇ ꯊꯦꯡꯅꯗꯅꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯁꯤꯡꯗꯒꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯏꯃꯥ ꯂꯩꯕꯥꯛꯇꯁꯨ ꯀꯣ ꯁꯨꯃꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯅ ꯐꯔꯒ ꯑꯁꯤꯒꯤ ꯊꯥꯡꯃꯩꯁꯤꯅ ꯉꯥꯟꯕꯒꯨꯝꯅ ꯍꯥꯟꯅꯩ ꯃꯇꯧꯒꯨꯝꯅ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯇꯨꯁꯨ ꯐꯍꯟꯕꯤꯔꯣ ꯍꯥꯏꯅꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯩ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯕ ꯆꯠꯂꯒꯦ ꯑꯗꯣ ꯀꯣꯏꯕ ꯆꯠꯄ ꯃꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯦꯋꯥꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯊꯣꯛꯎꯒꯦ ꯑꯗꯨꯒ ꯏꯇꯥ ꯍꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯧꯅ ꯐꯪꯕꯤꯕ ꯏꯆꯤꯟ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕ ꯀꯥꯎꯕꯤꯒꯅꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯊꯪꯒꯤ ꯆꯍꯤꯗ ꯀꯩ ꯑꯣꯏꯗꯣꯏꯕꯗꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯟꯗꯛꯀꯤ ꯆꯍꯤ ꯐꯪꯉꯤꯉꯩꯁꯤꯒ ꯑꯩꯁꯦ ꯄꯥꯏꯔꯒ ꯍꯧꯔꯤ ꯃꯊꯪ ꯆꯍꯤ ꯍꯥꯏꯕꯗꯤ ꯃꯊꯪ ꯆꯍꯤꯅꯤꯀꯣ ꯀꯅꯥꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯊꯥꯗꯣꯔꯤ ꯃꯥꯁ ꯁꯤꯅꯦ ꯃꯌꯥꯝ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯐꯤꯕꯝꯁꯤꯁꯦ ꯌꯦꯡꯉꯨ ꯃꯁꯥ ꯉꯝꯗ꯭ꯔꯤꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯩꯗꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯃꯣꯏ ꯉꯥꯏꯔꯤꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯂꯣꯏꯁꯟꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥ ꯁꯥꯅ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯄꯞ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯈ꯭ꯔꯦꯕ ꯁꯤ ꯉꯥꯏꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯑꯗꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯈꯨꯔꯝꯃꯨꯔꯒ ꯂꯥꯛꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏꯗ ꯀꯣ ꯑꯩꯅ ꯉꯔꯥꯡ ꯆꯠꯂꯨꯕꯗꯣ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏꯒꯤ ꯃꯣꯝ ꯊꯥꯟꯕꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯈꯣꯏꯗꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏ ꯌꯧꯕꯧꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯂꯛ ꯃꯁꯥꯡꯁꯦ ꯑꯁꯤꯒꯤ ꯃꯣꯝ ꯊꯥꯟꯕꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯏꯇꯥꯏ ꯃꯃꯥꯒꯁꯨ ꯐꯪꯅꯔꯒꯦ ꯅꯍꯥꯟ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯨꯕ ꯅꯨꯃꯤꯠꯇ ꯑꯩꯒ ꯃꯥꯒꯁꯦ ꯐꯪꯅꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯗꯤꯋꯥꯂꯤꯅ ꯑꯩꯁꯦ ꯉꯁꯤ ꯑꯩꯈꯣꯏꯗꯒꯤ ꯏꯇꯥ ꯍꯣꯏꯕꯧ ꯆꯠꯇꯣꯔꯤꯅꯦꯕꯀோ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯃꯥꯏꯅ ꯃꯣꯝ ꯊꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯋꯤꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛꯀ ꯍꯟꯅꯛꯀꯤ ꯗꯤꯋꯥꯂꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯕꯣꯝꯁꯦ ꯌꯥꯝ ꯊꯥꯅꯔꯤꯑꯕꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯁꯨ ꯕꯣꯝ ꯊꯥꯗꯣꯏꯅꯦ ꯄꯣꯛꯂꯥꯎꯕꯤ ꯕꯣꯝꯗꯣ ꯊꯥꯗꯣꯏꯅꯦꯕꯀꯣ ꯄꯣꯛꯂꯥꯎꯕꯤ ꯕꯣꯝꯗꯨꯗꯅꯤ ꯊꯥꯕ ꯍꯩꯁꯦ ꯑꯇꯣꯞꯄꯗꯩ ꯊꯥꯕ ꯍꯩꯇꯦ ꯑꯗꯣ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯒꯁꯦ ꯏꯇꯥ ꯍꯣꯏ ꯌꯧꯕꯧ ꯆꯠꯂꯒꯦ ꯃꯌꯥꯝ ꯁꯤꯁ ꯂꯥꯎ ꯑꯩꯈꯣꯏ ꯆꯦꯁꯦ ꯄꯨꯔꯥ ꯑꯩꯉꯣꯟꯗ ꯇꯜꯂꯤꯀꯣ ꯁꯦ ꯑꯃꯨꯛ ꯐꯝꯃꯨꯔꯦ ꯇꯜꯂꯤꯕꯣ ꯃꯥꯁꯦ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯇꯧꯍꯜꯂꯤ ꯑꯩꯅ ꯈꯔ ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯄꯨꯔꯥ ꯁꯤ ꯁꯥꯏꯠꯁꯤꯝ ꯆꯤꯛꯏꯃꯦꯕ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯦ ꯑꯩ ꯑꯁꯤꯈꯩꯅ ꯄꯨꯔꯥ ꯁꯤ ꯁꯥꯏꯠꯁꯤꯝ ꯆꯤꯛꯑꯒꯀꯣ ꯁꯤꯒꯤ ꯀꯔꯤ ꯑꯅꯥꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯁꯤꯒꯅꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯔꯥ ꯑꯣꯏꯒꯤ ꯁꯥꯏꯠꯁꯦ ꯄꯨꯔꯥ ꯁꯤꯝ ꯆꯤꯃꯦꯕ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯑꯩꯁꯦ ꯍꯤꯗꯥꯛꯇꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯗꯥꯛꯇꯣꯔ ꯌꯦꯡꯍꯟꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯝꯕꯀꯣ ꯁꯨꯝ ꯗꯥꯛꯇꯣꯔ ꯌꯦꯡꯍꯟꯗꯕꯤꯗ ꯈꯪꯕ ꯂꯩꯔꯗꯤꯀꯣ ꯃꯣꯏ ꯕꯣꯝ ꯊꯥꯈ꯭ꯔꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯈꯪꯕ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯁꯤ ꯁꯥꯏꯠꯁꯦ ꯆꯤꯛꯄꯒꯤꯀꯣ ꯀꯣꯛ ꯄꯨꯝꯅꯃꯛ ꯆꯤꯛꯄꯗꯨꯅ ꯋꯥꯝꯅꯤꯀꯣ ꯁꯥꯏꯠ ꯑꯃ ꯑꯣꯏꯒꯤ ꯁꯥꯏꯠꯁꯤꯗ ꯆꯤꯛꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯕꯣꯝ ꯊꯥꯕꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯊꯥꯟꯕ ꯂꯣꯏꯔꯦ ꯁꯪꯒꯣꯏꯒꯤ ꯑꯗꯣ ꯌꯨꯝꯒꯤꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯩ ꯍꯧꯔꯒ ꯏꯇꯥ ꯍꯣꯏꯕꯧ ꯔꯣꯀꯦꯠ ꯊꯥꯗꯩ ꯇꯧꯏ ꯃꯣꯅꯥ ꯊꯥꯔꯣꯗꯅ ꯅꯊꯨꯜꯂꯣꯝꯗ ꯁꯤꯖꯔꯛꯆꯅꯤ ꯀꯩꯅꯣꯗ ꯒꯣꯜ ꯃꯥꯜꯂ ꯇꯧꯕꯗꯣ ꯈꯪꯉꯨꯀꯣ ꯄꯥꯏꯈꯠꯇꯅ ꯋꯥꯎ ꯋꯥꯎ ꯍꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯋꯥꯏꯌꯦꯅꯀꯣ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯂꯩꯌꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯇꯥ ꯍꯣꯏꯗ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯈꯨꯜꯂꯛꯁꯤꯝ ꯆꯠꯄ ꯍꯧꯔꯒꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯆꯥ ꯂꯣꯜꯂꯝꯃꯨꯀꯣ ꯂꯥ ꯁꯅꯥꯕꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯄ ꯍꯧꯔꯦ ꯁꯤꯅ ꯑꯩꯈꯣই ꯏꯅꯝꯃꯣꯏꯒꯤ ꯇꯨꯁꯤꯕꯣꯡ ꯃꯣꯏꯒꯤ ꯊꯥꯟꯗꯤ ꯀꯩꯒꯤ ꯏꯅꯝꯃꯣꯏꯒꯤ ꯑꯣ ꯑꯣ ꯑꯩꯈꯣꯏ ꯏꯅꯝꯃꯣꯏꯒꯤ ꯊꯥꯟꯗ꯭ꯔꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ
ꯈꯨꯜꯂꯛ ꯂꯝꯕꯤꯅꯤꯀꯣ ꯁꯤꯅ ꯑꯥꯕꯧ ꯐꯥꯎꯕ ꯖꯥꯏ ꯋꯥꯕꯧ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯥꯅꯤ ꯂꯝꯕꯤꯗ ꯊꯥꯟꯕ ꯀꯩꯒꯤ ꯈꯣꯡꯉꯤꯅꯣ ꯅꯪ ꯀꯤꯔꯤꯔꯣ ꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯅꯥꯕꯤꯒꯤ ꯐꯨꯜꯖꯔꯤꯁꯦ ꯐꯖꯩꯌꯦ ꯁꯅꯥꯕꯤ ꯅꯪ ꯐꯣꯟ ꯂꯥꯎꯕꯤ ꯊꯥꯗ꯭ꯔꯕꯣ ꯏꯇꯥ ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯋꯥꯔꯦ ꯏꯇꯥ ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯋꯥꯡꯕꯤ ꯑꯌꯥ ꯃꯣꯏ ꯅꯣꯏꯗꯤ ꯗꯤꯌꯥ ꯍꯣꯏ ꯇꯧꯔꯕꯣ ꯍꯪꯒꯥꯝꯅ ꯊꯨꯝꯃꯣꯝ ꯆꯥꯔꯝꯃꯦ ꯑꯩ ꯈꯥꯛꯇꯣꯏ ꯃꯥ ꯅꯣꯏꯁꯤꯒ ꯂꯥꯛꯇꯕ ꯅꯪ ꯍꯦꯛ ꯍꯦꯛ ꯇꯧꯒꯨꯂꯤ ꯃꯥꯜꯂꯣ ꯅꯪꯅ ꯂꯛꯁꯃꯤ ꯆꯪꯉꯛꯄ ꯅꯨꯃꯤꯠꯁꯤꯗ ꯕꯥꯔꯇꯤꯡꯁꯤꯒ ꯀꯩ ꯊꯝꯃꯤꯅꯣ ꯕꯥꯔꯇꯤꯡ ꯊꯝꯕ ꯌꯥꯗꯦ ꯂꯛꯁꯃꯤ ꯆꯪꯉꯛꯄ ꯅꯨꯃꯤꯠꯅꯤ ꯍꯧꯖꯤꯛ ꯂꯛꯁꯃꯤ ꯂꯥꯛꯇꯣꯏꯅꯤ ꯄꯩꯁꯥ ꯆꯦꯟꯕ ꯑꯗꯨꯅ ꯑꯁꯤꯅ ꯕꯦꯃꯒꯤ ꯏꯔꯣꯝ ꯕꯦꯃꯁꯦ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯝꯗ꯭ꯔꯤꯁꯦ ꯕꯣꯝꯒ ꯄꯨꯊꯣꯔꯛꯑꯦ ꯍꯅꯨꯕꯤ ꯍꯅꯨꯕꯤꯁꯦ ꯕꯣꯝ ꯊꯥꯗꯣꯔꯤꯅꯦ ꯏꯃꯥ ꯑꯗꯨꯗꯩꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯣ ꯅꯪ ꯌꯧꯔꯦ ꯌꯧꯔꯦ ꯑꯗꯨ ꯑꯩ ꯀꯩꯀꯩ ꯍꯥꯏꯔꯒꯦ ꯃꯥ ꯂꯥꯏ ꯈꯨꯔꯝꯗ꯭ꯔꯤ ꯗꯤꯌꯥ ꯅꯪ ꯀꯗꯥꯏꯗ ꯗꯤꯌꯥꯁꯦ ꯂꯧꯔꯤꯕ ꯗꯤꯌꯥꯁꯦ ꯀꯥꯏꯗ ꯂꯧꯔꯤꯅꯣ ꯍꯣꯏ ꯅꯍꯥꯟꯗꯤ ꯏꯕꯨꯡꯉꯣꯅ ꯄꯨꯔꯛꯏꯌꯦ ꯑꯗꯩ ꯑꯣ ꯊꯥꯅ ꯁꯨꯝ ꯀꯂꯥꯁꯔꯥꯒꯤꯅꯤ ꯀꯂꯥꯁꯔꯥꯒꯤꯅꯦꯔꯣ ꯀꯂꯥꯁꯔꯥꯒꯤ ꯗꯤꯌꯥꯅꯤꯁꯦ ꯃꯌꯥꯝꯁꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯅꯧꯕꯗꯣ ꯍꯥꯏ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯃꯌꯥꯝ ꯁꯤꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯗꯤꯌꯥꯁꯤꯅ ꯉꯥꯟꯕꯒꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯟꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯀꯣ ꯇꯧꯖꯔꯨꯕ ꯄꯨꯝꯅꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯖꯅ ꯆꯍꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯊꯥꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯣꯏꯕꯤꯌꯨ ꯁꯤꯒꯤ ꯗꯤꯌꯥꯁꯤꯅ ꯃꯨꯠꯇ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯒꯦ ꯌꯥꯝ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯂꯦꯚꯦꯜ ꯑꯃꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯒꯦ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯈꯔ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯆꯥꯛ ꯆꯥꯕ ꯐꯪꯖꯒꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯈꯔ ꯆꯥꯖꯒꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯖꯔꯣꯏ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯇꯝꯒꯤ ꯍꯤꯟꯖꯥꯡ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯍꯪꯒꯥꯝ ꯍꯋꯥꯏ ꯃꯔꯨ ꯊꯣꯛꯂꯛꯄꯗꯣ ꯃꯇꯥꯡ ꯆꯥꯅ ꯆꯥꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯑꯍꯥꯎꯕ ꯆꯥꯗ꯭ꯔꯒꯁꯨ ꯈꯔ ꯆꯥꯔꯨ ꯄꯨꯝꯅꯃꯛ ꯍꯧꯍꯟꯕꯤꯌꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯕꯨꯁꯨ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯕꯨꯁꯨ ꯆꯍꯤ ꯑꯩꯅ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯔꯤ ꯍꯥꯏꯗꯤ ꯃꯩꯔꯥꯁꯦ ꯀꯠꯄ ꯆꯠꯇꯣꯃ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯣ ꯉꯁꯤꯒꯤ ꯀꯩꯅꯣ ꯄꯨꯖꯥꯁꯦ ꯀꯥꯂꯤ ꯄꯨꯖꯥꯁꯦ ꯎꯡꯗꯒ ꯂꯩꯁꯨ ꯍꯥꯏꯔꯣ ꯅꯪ ꯀꯅꯥꯅꯅꯣꯅꯦ ꯍꯥꯏꯔꯛꯑꯣꯕ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯒꯦꯕ ꯉꯁꯤ ꯀꯥꯂꯤ ꯄꯨꯖꯥꯁꯦ ꯉꯁꯤ ꯀꯥꯂꯤ ꯄꯨꯖꯥꯁꯦ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯅꯥꯌꯦꯛ ꯇꯧꯗꯅ ꯃꯩꯔꯥꯁꯦ ꯃꯇꯝ ꯀꯠꯄ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯑꯇꯩꯗꯤ ꯑꯇꯩ ꯀꯔꯤꯃ ꯍꯥꯏꯔꯣꯏꯗ ꯑꯇꯩ ꯀꯔꯤꯃꯨꯛ ꯍꯥꯏꯔꯣꯏ ꯍꯥꯏꯕ ꯁꯣꯝꯗꯅ ꯏꯇꯥꯏꯃꯁꯦ ꯑꯁꯤꯅ ꯃꯥꯒꯤ ꯕꯣꯝ ꯀꯥꯂꯤ ꯄꯨꯖꯥꯒꯤ ꯑꯗꯣ ꯅꯪ ꯗꯤꯌꯥꯁꯤꯡꯁꯦ ꯀꯩꯅꯣ ꯁꯦ ꯊꯝꯃꯤꯁꯦ ꯊꯥꯟ ꯂꯣꯏꯈ꯭ꯔꯕꯣ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯒ ꯖꯥꯏꯌꯦ ꯑꯁꯤꯅ ꯏꯇꯥꯏꯃ ꯁꯦ ꯂꯩꯔꯦ ꯍꯥꯏꯔꯣ ꯅꯪꯁꯨ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯔꯛꯎꯗꯅ ꯀꯩꯅꯣ ꯍꯥꯏꯔꯣ ꯃꯥ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯃꯥ ꯁꯥꯎꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯦ ꯃꯥ ꯁꯥꯎꯔꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯗꯩ ꯃꯤꯅ ꯍꯥꯏꯔꯛꯏ ꯃꯥ ꯏꯀꯥꯏꯖꯦ ꯀꯩ ꯏꯀꯥꯏꯗꯨꯅꯣꯅꯦ ꯕꯣꯜꯕꯨꯝꯗꯁꯨ ꯍꯥꯏꯔꯛꯑꯦꯁꯦ ꯃꯌꯥꯝꯁꯦ ꯀꯝꯄ꯭ꯂꯦꯟ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏ ꯇꯥꯏꯃꯥꯁꯦ ꯌꯦꯡꯉꯨꯁꯦ ꯍꯥꯏꯔꯣꯏ ꯌꯥꯏ ꯃꯥ ꯐꯔꯦ ꯃꯥ ꯍꯥꯏꯍꯜꯂꯨꯔꯒ ꯃꯥ ꯏꯀꯥꯏꯔꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯄ ꯑꯉꯥꯡꯅꯤꯅ ꯑꯗꯨꯗꯣ ꯃꯣꯏꯒꯤ ꯗꯤꯌꯥꯁꯦ ꯌꯥꯝ ꯐꯖꯅ ꯊꯥꯜꯂꯝꯃꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯀꯥꯂꯤ ꯄꯨꯖꯥ ꯅꯨꯃꯤꯠꯁꯤꯒ ꯃꯥꯒꯤ ꯍꯪꯒꯥꯝꯁꯦ ꯍꯨꯔꯥꯜꯂꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯀꯥ ꯑꯃꯃꯝ ꯍꯨꯔꯥꯜꯂꯗꯤ ꯃꯀꯥ ꯑꯃꯅ ꯆꯔꯥ ꯐꯥꯔꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯋꯥꯏ ꯃꯔꯨꯁꯤꯁꯨ ꯃꯄꯥꯟ ꯁꯥꯔꯝꯃꯤꯅꯦ ꯖꯥꯡꯋꯥꯟ ꯊꯥꯔꯝꯃꯤꯅꯦ ꯅꯣꯏꯁꯦ ꯍꯪꯒꯥꯝ ꯃꯀꯥ ꯑꯃꯅ ꯆꯔꯥ ꯐꯥꯕ ꯍꯪꯒꯥꯝꯅꯤ ꯃꯌꯥꯝꯁꯨ ꯍꯨꯔꯥꯟꯅꯤꯡꯕ ꯂꯩꯔꯗꯤ ꯍꯨꯔꯥꯟꯕ ꯌꯥꯒꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯇꯥꯏ ꯃꯃꯥꯁꯦ ꯃꯤꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯦ ꯌꯥꯝ ꯕꯦꯕꯥꯔ ꯐꯠꯇꯦ ꯃꯥ ꯂꯦꯝꯅ ꯄꯤꯖꯗꯦ ꯍꯨꯔꯥꯜꯂꯗꯤ ꯆꯥꯕ ꯐꯪꯒꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯕꯣꯝ ꯊꯥꯔꯦ ꯕꯣꯝ
ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯏꯇꯥꯎꯒꯤ ꯁꯤꯒꯒꯤꯅ ꯁꯤꯒꯒꯤꯅ ꯑꯩꯈꯣꯏꯐꯧ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯏꯇꯥꯏ ꯃꯥꯒꯁꯨ ꯎꯅꯔꯦ ꯗꯤꯋꯥꯂꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯏꯇꯩꯃꯥ ꯑꯗꯣ ꯏꯇꯩꯃꯥꯒꯤ ꯌꯥꯝ ꯑꯂꯨꯕ ꯀꯟꯗꯤꯁꯟ ꯑꯃ ꯂꯩ ꯃꯥ ꯍꯧꯖꯤꯛ ꯌꯨꯝ ꯆꯪꯉꯅꯤ ꯍꯥꯏ ꯑꯗꯨꯒ ꯆꯥꯛ ꯂꯩꯔꯝꯃ ꯆꯥꯛ ꯆꯥꯅꯤ ꯍꯥꯏ ꯂꯩꯔꯝꯗ꯭ꯔꯒ ꯆꯥꯔꯣꯏ ꯍꯥꯏ ꯇꯤꯚꯤ ꯌꯦꯡ ꯂꯩꯅꯤ ꯍꯥꯏꯁꯦ ꯁꯤ ꯍꯅꯨꯕꯤꯁꯦ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯑꯂꯨꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯦ ꯃꯃꯥ ꯇꯤꯚꯤ ꯌꯦꯡꯅꯤꯡꯕꯒꯤ ꯀꯟꯗꯤꯁꯟꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯣꯏꯒꯤ ꯃꯣꯏꯁꯨ ꯊꯥꯟꯕ ꯂꯣꯏꯔꯝꯃꯦ ꯉꯁꯥꯏ ꯊꯜꯍꯧꯗꯕꯗꯣ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯗꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯌꯥꯝ ꯐꯖꯅ ꯊꯜꯂꯝꯃꯦ ꯃꯥꯅ ꯂꯦꯠ ꯑꯣꯏꯔꯁꯨ ꯑꯣ ꯅꯪ ꯌꯥꯝ ꯊꯥꯜꯂꯝꯃꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯊꯥꯜꯂꯤꯗ꯭ꯔꯥ ꯃꯣꯏ ꯏꯃꯨꯡꯁꯨ ꯊꯥꯟꯕ ꯂꯣꯏꯔꯝꯃꯦ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯕꯕꯣꯏꯒꯤ ꯏꯃꯨꯡꯅꯤ ꯂꯝꯖꯥꯏꯁꯤꯗꯤ ꯇꯥꯏꯜꯁ ꯅꯞꯄꯦ ꯑꯗꯣ ꯃꯅꯨꯡꯁꯤꯗꯤ ꯅꯞꯇ꯭ꯔꯤ ꯈꯔꯅꯤ ꯂꯩꯔ ꯅꯞꯄꯅꯤ ꯑꯗꯣ ꯃꯣꯏ ꯌꯨꯝꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯅ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯦ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯗ ꯃꯈꯥꯗ ꯄꯨꯊꯒꯅꯤ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯒꯤ ꯍꯤꯐꯝꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯑꯦ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟꯁꯦ ꯃꯑꯣꯡ ꯆꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯣꯝꯁꯦ ꯃꯨꯠꯇꯅ ꯂꯩꯔꯝꯗꯣꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯑꯦꯟꯗꯤꯗ ꯊꯣꯛꯑꯅꯤ ꯑꯦꯟꯗꯤꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯦꯟꯗꯤ ꯃꯨꯠꯅ ꯂꯣꯏꯔꯝꯃꯅꯤ ꯀꯩꯅꯣꯗꯤ ꯏꯇꯥꯎ ꯍꯣꯏ ꯆꯠꯂꯤꯉꯩꯗꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯟꯗꯤꯗꯨꯅꯤꯀꯣ ꯁꯦ ꯑꯦꯟꯗꯤꯗ ꯑꯗ ꯂꯥꯏꯠ ꯊꯥꯜꯂꯤꯁꯦ ꯀꯦꯟꯗꯜ ꯊꯥꯜꯂꯤꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯒ ꯆꯠꯂꯤꯅꯦꯕ ꯑꯃꯝꯕꯗ ꯀꯥꯂꯤ ꯄꯨꯖꯥ ꯀꯣꯏꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯕꯣꯝ ꯂꯪꯁꯤꯜꯂꯛꯇꯅ ꯗꯣꯁꯥ ꯇꯥꯕ꯭ꯔꯥ ꯈꯪꯗꯦꯗ ꯁꯦ ꯃꯆꯦ ꯃꯅꯥꯎꯅꯤ ꯁꯦ ꯃꯣꯝ ꯊꯥꯟꯕ ꯂꯥꯛꯏꯅꯦ ꯑꯃꯝꯕꯗ ꯀꯥꯞꯄꯣ ꯐꯣꯇꯣ ꯀꯥꯞꯄꯣ ꯁꯦ ꯂꯥꯏꯠ ꯊꯥꯟꯕꯤꯔꯛꯀꯦ ꯑꯃꯝꯕꯗ ꯀꯥꯞꯇꯣꯏꯅꯤ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯤ ꯀꯥꯞꯇꯣꯏꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯅꯤ ꯑꯆꯧꯕ ꯂꯩꯁꯥꯕꯤ ꯑꯃ ꯃꯣꯝ ꯊꯥꯜꯂꯝꯃꯤꯅꯦ ꯑꯣꯏꯃ ꯍꯔꯦ ꯑꯦ ꯂꯩꯁꯥꯕꯤꯒꯤ ꯂꯩꯁꯥꯕꯤꯒꯤ ꯃꯌꯥꯝꯕꯁꯦ ꯂꯩꯔꯦ ꯑꯆꯧꯕ ꯂꯩꯁꯥꯕꯤꯁꯤꯒꯤ ꯃꯌꯥꯝꯕꯅꯤ ꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯃꯝꯕꯗ ꯎ ꯐꯪꯗ꯭ꯔꯦ ꯃꯌꯥꯝ ꯐꯖꯅ ꯂꯩꯕꯥꯛ ꯑꯩꯈꯣꯏ ꯑꯃꯝꯕꯗ ꯕꯣꯝ ꯊꯥꯈꯤꯗꯣꯔꯦ ꯍꯧꯖꯤꯛ ꯐꯖꯅ ꯕꯣꯝꯁꯦ ꯐꯤꯠꯇꯤꯡ ꯇꯧꯔꯒ ꯑꯃꯨꯛꯇ ꯂꯣꯏ ꯊꯥꯗꯣꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯕꯣꯝ ꯁꯤꯒ ꯂꯩꯔꯦꯅꯦ ꯕꯣꯝ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯦ ꯑꯊꯥꯏꯁ ꯃꯌꯥꯝ ꯀꯣꯏꯁꯜꯂꯤ ꯃꯥꯜꯂꯦꯅꯦ ꯐꯖꯅ ꯊꯥꯗꯣꯔꯦ ꯖꯥꯡꯀꯣꯛꯇꯒ ꯍꯥꯞꯄ ꯄꯨꯔꯛꯏꯅꯦ ꯕꯣꯝꯁꯦ ꯂꯥꯏꯟ ꯑꯣꯏ ꯁꯦꯝꯈ꯭ꯔꯦ ꯃꯔꯛꯇ ꯑꯆꯧꯕꯤ ꯕꯣꯝ ꯖꯥꯜꯂꯤꯔꯣ ꯅꯣꯏ ꯇꯟꯗꯦꯕ ꯕꯣꯝ ꯂꯩꯕꯗ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤꯁꯦ ꯑꯁꯦꯡꯕꯩꯕꯣ ꯇꯟꯕꯅ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯁꯤ ꯕꯣꯝꯁꯦ ꯄꯩꯁꯥ ꯃꯥꯡꯍꯟꯗꯩꯁꯨ ꯑꯩ ꯀꯩꯅꯣꯝ ꯆꯥꯍꯧꯕꯅ ꯐ ꯃꯥꯜꯂꯦ ꯈꯜꯂꯤ ꯑꯩꯗꯤ ꯐꯖꯅ ꯂꯩꯇ꯭ꯔꯦꯡ ꯇꯧꯈ꯭ꯔꯦ ꯂꯥꯏꯟ ꯂꯦꯡꯃꯤ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯄꯣꯛꯄꯤꯒꯤ ꯊꯥꯡꯖꯝ ꯂꯩꯀꯥꯏꯅꯤꯁꯦ ꯚꯤꯗꯤꯑꯣ ꯂꯧꯗꯣꯏꯅꯤ ꯋꯥ ꯁꯤꯒꯁꯨ ꯄꯔꯦꯡ ꯑꯃ ꯃꯁꯥꯡ ꯑꯃ ꯂꯩꯔꯦꯅꯦ ꯁꯤꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯕꯣꯗꯣꯏꯁꯦ ꯃꯣꯏ ꯈꯥꯗ ꯖꯨꯡꯗꯅ ꯁꯤꯒ ꯖꯨꯡꯉꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯕꯣꯗꯣꯏ ꯃꯣꯏ ꯊꯥꯡꯖꯝ ꯂꯦꯛꯁꯤ ꯌꯥꯝ ꯄꯋꯥꯔ ꯄꯥꯏꯌꯦ ꯕꯣꯝ ꯊꯥꯕꯒꯤ ꯃꯣꯏ ꯇꯥꯟꯅꯔꯤꯅꯤꯁꯦ ꯀꯝꯄꯤꯇꯤꯁꯟ ꯕꯣꯝ ꯊꯥꯕꯒꯤ ꯁꯣꯝꯗꯅ ꯁꯥꯏꯠ ꯑꯃ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯥꯏꯠ ꯑꯃ Sini last. Asina ngasih last lo. Lady. Kayo ni. Ahing namun tumulong lahat doon. Tharo. Boot bread kalau itu lang mana uji kita matundang kan sih. Woi,
Hꯟꯗꯛ ꯆꯍꯤ ꯊꯥꯡꯖꯝ ꯂꯩꯀꯥꯏꯅ ꯈ꯭ꯋꯥꯏ ꯍꯦꯜꯂꯦ ꯆꯍꯤ ꯑꯅꯤ ꯂꯦꯞꯄꯨꯔꯁꯨ ꯀꯣꯔꯣꯅꯥꯗ ꯂꯦꯞꯄꯨꯔꯁꯨ ꯍꯟꯗꯛ ꯆꯍꯤꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯅꯧꯕ ꯍꯧꯗꯣꯔꯛꯏꯅ Mononta sahi kuding gini bos tahun. ꯍꯟꯗꯛ ꯑꯃꯨꯛ ꯁꯤꯜꯍꯧꯔꯒꯦ ꯌꯨꯝ ꯌꯧꯔ ꯇꯥꯔꯒꯦ Ini ni kan ini. ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯆꯤꯌꯥꯗ ꯑꯩꯁꯦ ꯂꯩꯔꯤ ꯑꯗꯣ ꯃꯣꯏꯗꯤ ꯁꯣꯝꯗ ꯂꯩꯅꯍꯧꯔꯤꯕꯀꯣ ꯃꯝꯁꯨ ꯃꯝꯃꯦ ꯑꯩꯈꯣꯏ ꯃꯣꯅꯥꯁꯨ ꯑꯥꯗ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣꯁꯦ ꯇꯧꯕꯗꯒꯤ ꯁꯣꯔꯣꯛꯁꯦꯀꯣ ꯑꯦꯟꯗꯤꯁꯦ ꯁꯦꯝꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤꯀꯣ ꯁꯨꯝ ꯂꯝꯕꯤꯁꯦ ꯐꯔꯕꯅꯤꯅ ꯑꯦꯟꯗꯤ ꯊꯣꯛꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯝꯕꯤꯒꯤ ꯑꯦꯟꯗꯤꯁꯦ ꯁꯦꯝꯃꯛꯄꯒꯤ ꯕ꯭ꯂꯣꯛꯁꯨ ꯃꯊꯪꯗ ꯁꯦꯝꯃꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯣ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯆꯪꯉꯒꯦ ꯑꯗꯨꯒ ꯌꯨꯝ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯆꯪꯉꯛꯑꯕꯅꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯣꯅꯥꯁꯦ ꯍꯧꯖꯤꯛ ꯃꯥ ꯔꯣꯀꯦꯠ ꯊꯥꯗꯣꯔꯤ ꯍꯥꯏ ꯑꯗꯣ ꯃꯥꯒꯤ ꯑꯃꯨꯛ ꯔꯣꯀꯦꯠꯁꯦ ꯀꯃꯥꯏꯅ ꯊꯥꯒꯦ ꯆꯦꯡꯒꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯊꯥꯔꯣ ꯀꯃꯥꯏꯅ ꯊꯥꯕ ꯍꯩꯕꯅꯣ ꯃꯥꯒꯤ ꯊꯥꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ 이씨 다리도 그돔다 아우 이제 거의 पैसा 빠져다버리네 세 매암 좀 피켓 루파 क्या नो दूरी खंग क्या नो हाँ ऐ मोई 루파 리싱 तरागी थाव ये दूरी Ngasi blower ama matun da phangdore. लेतब अखोई दी पैकेट मचा सोइन थाजरे करियोने सीरे सीरे अखोई घाट की मैम ए हुजिक जुम जौरेए वेदरसे फत्तबगी को लोक थुंगली थुंगली सासु जाम कोकसे जुम चिकले अदु ngसाइना हाइबदो कोक साइ चिकपि हाबदो अदो मैम काउबिगनो कमेंट तौबा अदुगा मतंग सिगा आइगी वीडियो से लोइसलगे आइसे को चकन हेतरो मनेको अदु चत्रे इसा नुआइ मना सुम आई एंदी दंग हाक थोरगा सुम चंगे अदो मतंग सिदागी वीडियो से लोइसलगे अदुगा मथंगी ब्लॉग ता मुख थेमरसि मैम